ngasi ayuk phong ki ba tongan ba manipuri se phong singdigi amasum thoki ba thaudo wathok singdigi maru oibe I pausin khonggot charakana manipur top channel gi maikei gi myam da share tawji ahan bada myam manipur gi wang bra thokba content masang katang hana myam da hapsaram gi model na ronaldo gi izadabi lupa koti songa ga humdra ga mapal talakle english singani ga mapanda izat lawi ki haina footballer cristiano ronaldo bo maral si ki ba hanagi model catherine Mayorgana izadabi oina pound million yankhai ge taruk lupa koti songa ga humdra ga mapan pina be dabi tarokle amasum mahak mamangna thamoi sokhiba amasum nangkhiba saitheng adugi damak pound million taraga nipan tungna nanggadaba saitheng amasum awaba adugi damak pound million taraga nipan amasum tamthibe izat sokhibagi pound million taraga nipan loba pami sai kunthraga tare suraba sigi tamthiba senpham asi ain gi fida pound million 1.1 sanglakpa pound million 1.4 faba yaushin khraduna punna pound million 56.5 phajin kituna Juventus star sigi sahi ani gi tolok pa manare haina mirror.co.uk da form report amana hairi amasum hanagi model asina Portuguese footballer star sibu marku izat lobi ki haina maral siri izat lawi ki haina siriba maral si english ngani ge mapanda night club amada makhoi unakraba matungda Las Vegas hotel ka amada thokibani haikibani amasum Ronaldo na aihakti aigi mayokta maral siragriba si sugayade izat lawba si aina oiriba posak punama amasum thajabagi mayokta leiba tamthiraba crime amani haina hairaduna matamadada maral sirakibadu yamna kana yakidabani moreover na english ngani ga tarada court yanaba ma purakibadagi saruk oina pound la aniga lising humdra lawbri yakhi adomena mahakna duress ki makari yasinaba purakpagi sign tawba mahakna yakhiba matamdura mahakti pokning wakhal pangan mapung fazana lairakibani hairaduna sahi umgi mamangna case asi amuk hingat halakhi amasum report asina makha taraduna mahaki legal team na makoina asengba ma khangdokpa pamba Shaki humfu henbagi list ama file tokre amasum makhoiduda model asina hanagi Manchester United is pu sahi taragi mamangna matam thaduna unakhi haina claim tokiba sahi kunthraga manga fara bahanagi British Big Brother star James Leonard yawi haina spaw man makhatana phongdorakli atopa pawamana mu goli ama khakna covid layeng magi trial satakre ahan boy ne goli ama khaktana covid-19 layeng bagi human trial satakre karigumba masina mai pak patara badi hospital satana anabasing yumda layeng ba yaragani Pfizer na putokpa guli sigi ahan ba phase ki trial asi masama ufa sahi taragani panagina humpu phawgi manungda leiba volunteers humpu da US amasum Belgium sathari protis inhibitor haina class khaidokpa antiviral drug asi khudong thiba mat yaudana sara sangeng sathare amasum ahan phase ki oina US sathakiba trial adudi guli adugi mathau ningthina pangthokpa thengnaki masina clinical studies ta ahan jinda saba covid-19 gi hida oiragani haina Pfizer gi statement amana hairi ahan phase asi mai paklabdi makhatana ani suba amasum ahum suba phase ki trial asi hena masing yam sathagani amasum Pfizer gi chief scientific officer amasum World Research Development and Medical gi President oiriba Michael Dolstein hai virus asina sohan bigi ahan ba khudam phangba matamda anaba dubu hospital da pukhatana guli asi thaba yaragani guli asi karama matamda puthokani haibigi chapchapa matam amadi masigi phal haiba ngamdri haina su Michael Dolstein phongdorakli haina pausina makhatari amasum paus makha sa thajrak poina me Manipur ga ba maroiba pau me am share tawjigi me am taminasi Senapati da phi tu banupa ama kidnap tawkhre Senapati gi all road ta leiba new fashion tailor da thabak su banupa ama ngarang nungthil pung manga makhairam taba masak khangdaba singna faraga pukre hairi amasu masak khangdaba singna fakraba misa adu MD Umar si kunthraga manga kawi Thabal district ki Yairipo phaudet laikai dagini thaudo adugi matang MD Umar ga thabak tawminari bisingna phongdorakpagi matungina ngasi Indigo car angauba Masuda mi manga lakhi makhoigi manungdagi mari kumtharaklaga terror court amata tubiyu haiki amasu makhoigi officer adu card lehaure amasu makhong nabana satpangamdre aduna nab onanaba Umar bu amukta lakpiyu haibadagi Umar makhoiga lonena satminaki adubu Umar na car manak yobada mi sing aduna makpu pharaba matung car manungda insilaga
ꯍꯥꯞꯂꯒ ꯏꯝꯐꯥꯜ ꯇꯝꯅ ꯊꯧꯔꯒ ꯆꯠꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯅ ꯎꯃꯔꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯎꯃꯔꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯈꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯁꯛ ꯑꯁꯤꯕꯨ ꯐꯥꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯎꯃꯔ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕꯗ ꯅꯠꯇꯅ ꯅꯤꯁꯥ ꯆꯥꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯂꯒ ꯏꯃꯨꯡ ꯄꯨꯔꯤꯕ ꯃꯤꯁꯛꯅꯤ ꯎꯃꯔꯕꯨ ꯐꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯑꯃꯔꯣꯝꯗ NPO Naga People Organization thokpa sirol amada SDSA Senapati District Student Association amasum SDWA Senapati District Women's Association yauna CSO sina thaudo asibu akan mamona kandem tawi Furup singna ing signa laminariba district asida masiguma thaudoki mafam leite senaba mi singna phajiliba misa asibu condition yauduna athuba matamna thadok pidrabadi CSO sina democratic oiba khongjang chingchang silakani haina spaw sina palli makasta tharakpoina to papaw manamo lukhojai jau thadokibagi mayokta tharakhiba appeal court na dismiss tokre lukhojai jau mara leite haina thadokhiba special judge NDNPS ki rai gi mayokta Manipur High Court ta tharakhiba criminal appeal case ama ngasi court na dismiss tokre amasum court na nakal anima ki warol kupna taraba matungda victim natragana informants nataba lanai mi amatana court na mara leite haina lakthokraba rai gi mathakta appeal tawbagi ayaba aina pide social cost thabak tawbani hairiba D3.5 collective nasu lanai mi amana appeal thaba yadabagum appeal satpa yaroi court na mara leitre haina thadokhraba case amada appeal satpa haibasi state na lepsagadabani maramaduna tharak liba miscellaneous criminal appeal case asi dismiss tawre haina su right takhi atopa pawamana mo vaccine thungladabana sai nifuga mangagi makhada leba manipuri miyam ngasi tika kabroi Laibak sin matuna me amadigi hauduna masagi sei taraga nipanagi nifuga mari fawgi manungda leiba miyoi kanglup sing vaccine kapthoknaba laukhatliba thaurang asigi saru ama oina Manipurda su hayengdagi vaccine kapthoknaba laukhatliba khongthang asi vaccine phangdabana maram oiraga hauba ngamdabagi phibamda leiri hairi amasun pausi esina phangma pauna hai Manipur lengakna Covaxin vaccine sariba Serum Institute of India Pune dagi hidak asi leinanabagi damak senpham sing thi khrabasu hauji hidak sariba company asina hidak tharaktabana hayengdagi haugodoriba vaccine kapagi thaba asi hauba ngamdabagi phibamda lakpani amaramda Directorate of Health Services amadi National Health Mission Manipurna tholakpa sirol amagi matungina masagi sei taraga nipanagi nifuga mari phawgi manungda leiba miyoi kanglupsing vaccine kapnabagi appointment asi vaccine laklaba matungda pirakani hainasu pawamana makhatana pali amasum atopa pawamana second wave Nauna miyoi manga laikidre saniga humdraga matuna positive oire Imphal East amasum Imphal West COVID-19 gi hotspot oire Manipur COVID ki second wave na tamthiraba saithing piraktuna hawkiba pungkun gi marida miyoi manga laikidre miyoi saniga humdraga matuna positive oirakhiba miyoi saniga humdraga matui adugi manungda saniga yankhaiga mapana general population dagini adugo taraga nithore Central Armed Police Force dagini amaramda Manipur lengana COVID-19 sandokpa thingnanaba Greater Imphal gi mafam punamakta containment zone oina lakthokraba matung ahanba numita Imphal East amasung West COVID-19 gi hotspot oiri IDSP ki report matung ina ngasi khakta da Imphal East da miyoi samaga mari amasung Imphal West da samaga mapan positive oiki haina spouse na palli atopa pawamana KRA gi army chief amasung bodyguard ama nungmaina kaplaga hatkre India government amasung Manipur lenga ka suspension of operations su taunabada yauriba koki Revolutionary Army KRA gi army chief amasung mahaki bodyguard amaga loinana ngarang numidang pung taraga makhairom tarakpada sakhangdaba khulai paibisina nongmaina kaptuna halamle pauksi esina phangwa pawamana hai nongmaina kaptuna halamlaba koki National Organization KNO gi makhada leba KRA gi army chief amagi maming Zangin Allies Zetli Baite Saini Fukawi Ma Hangtin Village Dagi Laikidraba Tongpao Baite Gi Masano Pane Ma Kalona na Halam Laba Bodyguard Adugi Maming Lamgin Land Hangsing Sai Kun Kawi Mahakna Tingpibung Village Dagi Helal Hangsing Gi Masan Pane Makoi Ani Nongmaina Kap Laga Halam Liba Mapam Ado Army Sip Asigi Mayu Maktani Amasum Asiba Haksang Ani Ado Police na Lakwalaga Ngasi Rims Hospital Gi Mokta Postmortem Gi Tamak Purakre Police tagi phangma pawn hai laikhidraba army chief Zangin Baite Allies
ꯖꯦꯠꯂꯤꯒꯤ ꯌꯨꯝ ꯑꯁꯤ designated camp meter samri rom da maklapnai amasum ground rule gi matung ina mahakna leiriba yum ado operational area gi manung sali maram aduna mahaka mayum aduda bodyguard amaga loinana leibni pawsin hai ngarang numidang pung 10 makhairom tarakpada nongoi makhol khara taki haidura maki imung manung gi miyoi singna sen thoklaga yenglubada army chief aduga maki bodyguard ka nongmaina palaga leiram ki amasum layengba nangdringai da makhu eni sikibani zetli makho yauna masagi mafam kya da numoi maru taruk hena pale aduga maki squad lamgi lena numoi maru ahum lom pale haidi thaudo asi kanana satharambano haiba khangba ngamdrabasu kuki lalhauba masil gi marakti oiramba yai haina police na thajanari thaudo adugi pawhek phangbaga cycle police station gi team ama mafamdra changsinduna yengsinbaga loinana asiba haksang anima ngasi rims ki mokta puraklaga lamgilen gi haksang adudi postmortem tawre adubo zangin allies jetli gi haksang adudi postmortem tawdri hari thaudo asiga mari lenana cycle police station case ma lakhot kre haina supalli masum atopa aten ma paw mana cantonment zone hena sakthokre state asida covid-19 gi ani subu wave lakpadigi laisat asina misimina kya thowanduna oiragriba phibam asigi yenglaga ngarang home department Imphal West amadi east ki manung sanma greater Imphal na kon mafam sing cantonment zone lauthoktuna curfew thamjin khraba matung ngasi cantonment zone da sangadaba saruk sing pakthokre haina spaw man makhatana sphungdorakli atopa paw mana medical gi nataba hiram da sizinna ba oxygen pithoktana ba khan khre Imphal West district ki manung sanma mafam sing da lairiba oxygen sungnaba plant sing medical gi nataba hiram sing da sizinna ba oxygen pithoktana ba khan khre amasum plan singna numit khudingi putholiba oxygen gi sang amadi pithokiba oxygen gi sang loinana lemhauriba oxygen gi sang adugi marik sumba report pikhalangnaba district magistrate Imphal West na khangan khre haina pawsna palli makhasa tharakpoina to paten ma paw khrana lupa samagi yankhai piba vaccine lupa chahumda state singna yonbagi maram karino Supreme Court ngasi central government vaccine gi mamal lepa masum yenthokpagi matangda wahang hangkhre Justice DY Sandrasut LN Rao amasum SR Batana Saba Bench na center lanai hidak sungba kangbuna vaccine gi mamal lepa amasum yenthokpagi thabak tawhundana ba amasum madugi mathau mangam adu center na tawna ba haiki haina pawamon supalli atopa pawamana international flight sing me kuntra pawa thingjin khre leba asida covid-19 gi anisibu web lakpadigi misimina kya thwanduna tangdu laita dabagi phibam ama lakli basic yenglaga ngasidagi me kuntra pawa international passenger flight kudima paithok paisin tawbad center na athingma thamkhre amasum agency dagi phangma paw aduna makhata na palibidi me kuntra pawa international passenger flight kudima paithok paisin tawbad athingma lairabasu tangai fadana athu akai gi case gi oinadi Mari lainaba singdagi ayaba lauraba matung akhanaba route paigani haina supalli atopa pawamana ruling MLA singi miphamna constituency da enforcement committee hingat hanana ba warep laukre Manipur covid-19 gani subu web ama lakli basigi yenglaga NBRN lusingba chungsinaba leba asigi ruling gi MLA singi oiba mipham ama pangthoktuna covid constituency khudingi covid care center amamam lingnaba lepna ki haidi amasum Pauksi asina phangwa pawn hai Chief Minister N Birena Sire laudranga se ayuk pung 10 taba matamda Chief Minister Secretariat pangthokkiba mipham aduda haujuk oiriba covid-19 gi oiragliba phibam asi yengsinbaga loinana state asida positive case masing hengalagliba phibam asi kopna naina khibaga loinana laisat asi laksinanaba poram sing khanaki haina pawsna pali amasung ngasigi mipham aduda karigumba lamdam amada COVID-19 positive masing asi paktaknana hengalakpa tarabadi mafam adu containment zone lauthoknabasu warep lauki total lockdown lauthokpa matamda miyamna thengnagadaba awabadu yenglaga matam khara yengkinaba wafamsu khanaki haina pawsina makhatana su palli atopa pawmana mirot oiduna leirabadi logi mateng lauragani thoiba Thobal district ki manung sanma khangabok part 3 digi kaksing sumak lekai laikhraba laishram nimai singa apopa laikhidraba babudona maki nupi angang singna ot naibadigi khang mangamdaduna Imphal gi thangmai banda barada lai haina phongdorakhibadu yamna lebak thibani kariguma mahakna mirot oina adumak leirabadi logi mateng lauragani haina mayambe el thoibana phongdokre laishram sagai gi ahalaman singna sinduna ngasi khangabok ta pangthokpa pawgi mipham amada el thoibana hai Maku ot naibire hairaga sagai gi miyoi sing amadi imung manungda ohai ama phaw hairamdraga mangkhre na pauksi da hapla batungda lotpani haibasi mawong tadaba mawongni
ꯃꯆꯥꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯄꯤꯗꯅꯕ ꯍꯣꯠꯅꯔꯛꯂꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕꯅ ꯂꯧꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯃꯗꯨ ꯁꯥꯒꯩꯅ ꯌꯥꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕꯗ ꯂꯥꯛꯇꯨꯅ ꯁꯥꯒꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯑꯦꯜ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯈꯛꯇꯪꯒ ꯍꯥꯞꯆꯔꯝꯒꯦ ꯏꯖꯔꯦꯜꯗ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯅꯦꯠꯈꯥꯏꯅꯕꯗ 94 ꯁꯤꯈ꯭ꯔꯦ ꯑꯋꯥꯡ ꯊꯪꯕ ꯏꯖꯔꯦꯜꯗ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯕ ꯖꯤꯌꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯃꯤꯌꯥꯝ ꯑꯃꯒ ꯅꯦꯠꯈꯥꯏꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 94 ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯀꯩꯁꯥꯝꯄꯠ ꯖꯦꯔꯔ ꯂꯩꯔꯛꯇ ꯅꯨꯄꯤ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯒ ꯋꯥꯀꯤꯡ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯦꯛꯊꯔꯛꯄꯗꯒꯤ ꯂꯩꯀꯠꯅꯅꯕ ꯔꯤꯝꯁꯇ ꯄꯨꯈꯠꯄꯒꯤ ꯂꯝꯕꯤꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯨꯝꯕꯣꯡꯃꯌꯨꯝ ꯅꯤꯡꯉꯣꯜ ꯕꯩꯒ꯭ꯌꯕꯇꯤ ꯆꯍꯤ 65 ꯀꯧꯏ ꯃꯍꯥꯛ ꯀꯩꯁꯥꯝꯄꯠ ꯖꯦꯂꯔ ꯂꯩꯔꯛꯇ ꯂꯩꯕ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯕꯅꯤ ꯃꯤꯌꯥꯝꯅꯗꯤ ꯃꯍꯥꯛ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤ ꯃꯍꯥꯛ ꯈꯨꯗꯛꯇ ꯇꯦꯁ ꯇꯧꯕꯗ COVID-19 ꯅꯦꯒꯦꯇꯤꯚ ꯑꯣꯏ ꯃꯍꯥꯛ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗ ꯂꯩꯈꯤꯗꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯄꯤꯇꯤꯁꯟ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯉꯁꯤꯗꯒꯤ ꯆꯍꯤ 7 ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯅꯕꯒꯤꯗꯃꯛ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯅ ꯑꯥꯒꯁꯠ 18, 2010ꯗ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯆꯠꯅꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ MPS ꯑꯣꯐꯤꯁꯔ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯃꯁꯥꯃꯛꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯄꯤꯇꯤꯁꯟ ꯅꯝꯕꯔ 22/2020 ꯑꯗꯨ ꯀꯣꯔꯠ ꯑꯁꯤꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ ꯄꯦꯇꯤꯁꯅꯔ TH ꯕ꯭ꯔꯤꯟꯗꯥꯒꯤ RPCꯒꯤ ꯁꯦꯛꯁꯟ 4A2ꯒꯤ ꯃꯈꯥꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯦꯇꯤꯁꯟ ꯑꯗꯨꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯨꯝꯖꯥ 2012ꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁ FIR ꯅꯝꯕꯔ 270/5/2012 ꯑꯟꯗꯔ ꯁꯦꯛꯁꯟ 328, 511, 447, 506, 34, 354, 307, 120 BIPC ꯑꯃꯁꯨꯡ आर्म्स एक्ट की सेक्शन 25 क्लोज 1B अदुबु अमुक हना रिवाइव तौनबगिदमक पीखिबा CGM की ऑर्डर अदुबु चैलेंज तौरखिबने अदुबु पिटिशनर की क्रिमिनल पिटिशन असिगी मयोक्ता मणिपुर लेंगा की होम की सेक्रेटरीना मिसलिनियस केस क्रिमिनल पिटिशन नंबर 13/2020 फाइल तौशिलक्तुना पिटिशनर की वफम सिंग अदुबु काउंटर तौरखि लोइनना लेंगा की मेकेरी की फाइल तौरप क्रिमिनल पिटिशन अदु जस्टिस MB मुरालिंदर की बेंच न लखोलगा खन्नरब मतुंग मसीगी अरोइबि हियरिंग फेब्रुवारी 13 2019 पांगथोलगा रिजर्व तौदुना थमलक्किबा जजमेंट अमसुम ऑर्डर था असिगी 15 दा लौथोखरे लोइनना TH ब्रिंदाना फाइल तौरखिबा क्रिमिनल पिटिशन अदु डिसमिस तौरे हाइना सपल्ली लोइसिलक्पोइना तोबा तेंतकपा पाव अमना त्रिपुरादा थर्ड कोविड स्ट्रेन फंगमदगी अलर्ट लौथोखरे मथंग सयोलदगी कोविड की केस हेनगलगनी गवर्नमेंट एडवाइजर ब्रिटेन अमसुम अफ्रीका यामना कना नारिब ख्वाइदगी हेना सथीबा थर्ड म्यूटेंट स्ट्रेन त्रिपुरा थेंगनबदगी स्टेट गवर्नमेंट अलर्ट लौथोखरे अमरोमदा मथंग सयोलदगी लेबा असिदा COVID-19 की केस असि अंगकपो हंगना हेगलगनी हाइना साइंटिस्ट टीम अमना सेंट्रल गवर्नमेंट दा खंगनिख्रे हाइनासु पाव अमना पल्ली अमसुम त्रिपुरा थर्ड कोविड स्ट्रेन थेंगनखिबदगी स्टेट गवर्नमेंट खुदकता स्टेट अदुदा फ्लाइट ट्रेन अमसुम बाय रोड चंगलकपो पैसेंजर खुदिमा फुल फ्रेजेड वायरस टेस्ट तौनबा अमदी पॉजिटिव ओइरबसिंग क्वारंटाइन तौनबा खंगनख्रे हाइना पावसिना मखाताना फोंदोरगली एंड थैंक यू।